ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯃꯩ 3Cꯒꯤ ꯂꯥꯛꯏꯕꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 3Cꯗꯒꯤ ꯇꯤꯝꯅ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯌꯥꯝ ꯃꯐꯝꯗꯨꯗꯅꯤꯀꯣ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯍꯌꯦꯡ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝ ꯍꯌꯦꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕ ꯂꯩꯕꯤꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄꯥꯐꯜꯒꯤ ꯁ꯭ꯇꯤꯀꯔ ꯅꯠꯇ꯭ꯔꯒꯅ ꯃꯆꯨ ꯇꯔꯦꯠꯀꯤ ꯁ꯭ꯇꯤꯀꯔ ꯅꯞꯄꯤꯅꯤꯡꯕꯁꯤꯡꯅ ꯃꯌꯥꯝꯅ ꯍꯌꯦꯡ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯅꯞꯄꯤꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 8:30ꯗꯒꯤ ꯍꯧꯔꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄꯥꯐꯜꯒ ꯑꯗꯨꯒ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯀꯔꯁꯤꯡ ꯒꯥꯔꯤ ꯃꯆꯥꯗꯅ ꯑꯩꯈꯣꯏ ꯁ꯭ꯇꯤꯀꯔ ꯃꯆꯥ ꯅꯞꯀꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯆꯧꯕꯗꯅ ꯁ꯭ꯇꯤꯀꯔ ꯑꯆꯧꯕ ꯅꯞꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏꯁꯤꯗ ꯏꯁꯣꯔꯅ ꯇꯝꯗꯅ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯇꯝꯗꯅ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 3C ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯉꯁꯤꯁꯦ ꯇꯥꯟꯖꯥ ꯆꯥꯔꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯜꯂꯣ ꯍꯥꯏꯅ ꯇꯝꯗꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯕ ꯐꯪꯖꯔꯤ ꯑꯗꯣ ꯃꯍꯥꯛꯀꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯤ ꯂꯣꯏꯅꯅ ꯍꯌꯦꯡꯒꯤ ꯏꯚꯦꯟꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩ ꯑꯃꯗꯤ ꯁꯤꯡꯖꯃꯩ 3Cꯒꯤ ꯇꯤꯝ ꯑꯩꯈꯣꯏ ꯄꯨꯟꯅꯀꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯉꯁꯤꯁꯦ ꯑꯣꯏꯔꯤꯕꯅꯤꯗꯅ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣই ꯁꯤꯡꯖꯃꯩ 3C ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯖꯈꯤꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯈꯤꯕ ꯃꯇꯝꯗꯁꯨ ꯖꯣꯖꯣꯁꯦ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯌꯨꯝꯐꯝꯁꯤ ꯑꯩꯈꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯚꯔꯥꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤꯀꯣ ꯑꯗꯣ ꯈꯪꯕꯤꯕꯗꯨꯒꯤ ꯁꯨꯝ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯄꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅꯁꯨ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯣꯐ ꯂꯦꯟ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯀꯣ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 3Cꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯖꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯝꯂꯁꯨ ꯃꯝꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯁ꯭ꯋꯥꯏ ꯆꯥꯎꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗꯀꯣ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯂꯥꯛꯑꯅꯤ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯁꯨ ꯂꯥꯛꯑꯅꯤꯀꯣ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯇꯟ ꯍꯧꯔꯒ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯟꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯔꯦꯀꯣ ꯑꯗꯣ ꯆꯥꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯌꯥꯝ ꯐꯪꯉꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗꯤ ꯆꯥꯖꯔꯨꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯅ ꯍꯧꯕ ꯇꯟꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯥꯎꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯅꯤꯡꯗꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯄꯨꯡ 9ꯗꯒꯤ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯤꯒꯦꯔꯥ ꯑꯆꯧꯕ ꯂꯥꯛꯄꯤꯒꯦꯔꯥ ꯁꯤꯠ ꯅꯥꯟꯅ ꯆꯥꯝꯊꯣꯛꯄꯤꯔ ꯄꯨꯕꯤꯔꯛꯑꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄꯥꯐꯜꯒꯤ ꯁ꯭ꯇꯤꯀꯔꯁꯨ ꯅꯞꯄꯤꯌꯨ ꯂꯣꯏꯅꯅ ꯃꯆꯨ ꯇꯔꯦꯠꯀꯤ ꯁ꯭ꯇꯤꯀꯔꯁꯨ ꯅꯞꯄꯤꯌꯨ ꯑꯗꯨꯒ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤꯁꯨ ꯂꯩꯅꯅ ꯍꯌꯦꯡꯁꯤꯗ ꯌꯥꯝ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯅ ꯊꯣꯛꯂꯤꯀꯣ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕ ꯂꯣꯏꯅꯅ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩꯅ ꯃꯇꯝ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯁꯤꯡꯖꯃꯩ 360ꯒ ꯂꯣꯏꯅꯖꯗꯨꯅ ꯂꯥꯛꯄ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩꯒꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁ ꯉꯥꯛꯇꯅꯤ ꯁꯤꯗ ꯑꯃꯝꯕꯗ ꯋꯥꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇ꯭ꯔꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯁꯤꯒꯤ ꯎꯟ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯦ ꯎꯟ ꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯏꯁꯥꯁꯦ ꯁꯤꯡꯖꯜꯂꯦꯕꯀꯣ ꯑꯗꯣ ꯎꯟ ꯇꯥꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯏꯪꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏ ꯁꯦꯃꯤꯅꯥꯔ ꯈꯜꯂꯤꯁꯦ ꯃꯌꯥꯝ ꯎꯕꯤꯀꯣ ꯁꯦꯃꯤꯅꯥꯔꯁꯤꯗꯁꯨ ꯈꯜꯂꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯦꯃꯤꯅꯥꯔ ꯈꯜꯂꯤ ꯏꯪꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯇꯁꯦꯡꯅ ꯃꯌꯥꯝꯁꯤꯗ ꯄꯨꯜꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯈꯣই ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯔꯤꯂꯤ ꯋꯥꯛ ꯇꯧꯖꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯐꯤꯖꯪꯒ ꯃꯌꯥꯝ ꯃꯅꯤꯡꯗꯒ ꯈꯜꯂꯤꯁꯤꯡꯁꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯂꯨꯄꯥ 10, 10, 20 ꯄꯤꯔꯒ ꯑꯩꯈꯣꯏ ꯈꯟꯕ ꯐꯤꯖꯪ ꯑꯃ ꯂꯪꯒꯅꯤꯕꯀꯣ ꯐꯤꯖꯪꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯇꯧꯈꯤꯕꯒꯤ ꯐꯤꯖꯪ ꯈꯔ ꯈꯣꯝꯖꯤꯟꯍꯧꯖꯕ ꯇꯥꯁꯜꯍꯧꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯈꯣꯝꯖꯤꯜꯂꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯤꯖꯪꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯎꯕ ꯐꯪꯂꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯦꯃꯤꯅꯥꯔꯁꯤꯁꯨꯀꯣ ꯂꯩꯀꯥꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯁꯥꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤꯀꯣ ꯂꯣꯏꯅꯅ ꯃꯌꯥꯝ ꯑꯩꯈꯣই ꯁꯤꯡꯖꯃꯩ 3Cꯅ ꯉꯁꯤ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯀꯣ ꯃꯍꯥꯛꯀꯁꯨ ꯎꯅꯔꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯑꯗꯨꯁꯨ ꯇꯝꯍꯟꯖꯒꯦ ꯁ꯭ꯇꯦꯖꯁꯤꯗꯩꯁꯤꯗ ꯏꯔꯤꯕ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯊꯥꯖꯕꯤꯕ ꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯉꯁꯤꯒꯤ ꯒꯥꯔꯤ ꯁ꯭ꯇꯤꯀꯔ ꯅꯞꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯔꯤꯀꯣ ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯚꯦꯟ ꯑꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯄꯤꯒꯗꯕꯁꯦ ꯑꯗꯨ ꯁꯤꯡꯖꯃꯩ 3C ꯃꯥꯏꯀꯩꯗꯒꯤꯗꯤ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯥꯛꯆꯔꯦ ꯍꯌꯦꯡꯒꯤ ꯇꯥꯡ 10ꯅꯤꯀꯣ ꯇꯥꯡ 10 ꯗꯤꯁꯦꯝꯕꯔ 2022ꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯉꯁꯥꯏꯒꯤ ꯃꯥꯂꯦꯝ ꯄꯥꯐꯜ ꯍꯥꯏꯔꯒ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯤꯀꯔꯁꯦ ꯑꯗꯣꯝꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗꯔ ꯃꯅꯤꯡꯗꯔ ꯅꯞꯄꯤꯒꯗꯣꯏꯅꯤꯀꯣ ꯂꯣꯏꯅꯅ ꯑꯇꯣꯞꯄꯗ ꯁꯣꯝ ꯅꯥꯀꯟꯗ
ꯑꯩꯈꯣꯏ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯁ꯭ꯇꯤꯀꯔꯁꯨ ꯅꯞꯄ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯁꯅꯨ ꯑꯆꯧꯕ ꯑꯣꯏꯁꯅꯨ ꯂꯣꯏ ꯅꯞꯄ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯅꯞꯅ ꯁ꯭ꯇꯤꯀꯔꯁꯤ ꯅꯞꯄꯒ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩꯒꯤ ꯑꯃꯗꯤ ꯁꯤꯡꯖꯃꯩ 3Cꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯌꯥꯝ ꯁ꯭ꯇꯤꯀꯔꯁꯤ ꯅꯞꯄ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯦꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯦꯁꯟ ꯑꯃ ꯏꯆꯝ ꯆꯝꯕ ꯂꯦꯁꯟ ꯈꯔ ꯂꯔꯟ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 3C ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯗꯤ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯊꯝꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜꯅꯤ ꯑꯗꯣ ꯖꯣꯖꯣ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯖꯣꯖꯣꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯦ ꯑꯗꯣ ꯖꯣꯖꯣꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯗ ꯑꯝꯇꯪ ꯀꯩꯅꯣꯗ ꯇꯧꯃꯤꯟꯅꯅꯕ ꯗꯥꯇꯣꯝꯁꯦ ꯁꯤ ꯀꯩꯅꯣꯁꯤ ꯉꯥꯛꯇꯪ ꯁꯦꯀꯦꯟ ꯑꯝꯇꯪ ꯕꯦꯡꯀꯠ ꯁꯦꯀꯦꯟ ꯑꯝꯇꯪ ꯁꯤꯁꯦ ꯑꯗꯨ ꯃꯌꯥꯝꯗ ꯐ꯭ꯔꯤꯂꯤ ꯖꯣꯖꯣꯒ ꯂꯣꯏꯅꯅ ꯄꯥꯃꯤꯟꯅꯁꯦꯕ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯤ ꯑꯣꯏꯍꯟꯁꯦ ꯁꯤ ꯊꯦꯠꯈ꯭ꯔꯃꯤꯅ ꯌꯥꯔꯦ ꯖꯣꯖꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯞꯁꯜꯂꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯖꯣꯖꯣꯁꯨ ꯑꯩꯈꯣꯏ ꯖꯣꯖꯣꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯁꯦ ꯁꯨꯃꯥꯏꯅ ꯆꯞꯄꯦ ꯑꯩ ꯆꯞꯀꯦ ꯅꯪ ꯁꯤꯒꯤ ꯁꯤꯗ ꯆꯞꯄꯛꯀꯦ ꯅꯪꯒꯤ ꯁꯤꯒꯤ ꯃꯔꯤꯗꯨꯗ ꯆꯞꯄꯛꯀꯦ ꯌꯥꯝ ꯖꯣꯖꯣꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯁꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯣꯏꯅꯣꯁꯨ ꯈꯪꯗꯦ ꯖꯣꯖꯣꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯪꯍꯜꯂꯣ ꯁꯣꯝ ꯅꯥꯀꯟꯗ ꯉꯁꯤꯁꯦ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦ ꯖꯣꯖꯣ ꯑꯩꯈꯣꯏꯅꯁꯨ ꯖꯣꯖꯣꯒꯤ ꯌꯨꯝꯗ ꯂꯥꯛꯆꯔꯝꯃꯒ ꯇꯟꯒ ꯆꯥꯔꯒ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯉꯤ ꯅꯍꯧꯅꯅꯀꯣ ꯑꯗꯣ ꯖꯣꯖꯣ ꯀꯔꯤ ꯐꯥꯎꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝ ꯄꯥꯐꯜ ꯑꯃꯗꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯤꯀꯔ ꯅꯞꯄꯒꯤ ꯊꯧꯔꯝꯁꯤꯁꯨ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯖꯣꯖꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯖꯣꯖꯣꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯖꯣꯖꯣꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯤ ꯑꯩꯈꯣꯏ ꯚꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯀꯣ ꯑꯗꯣ ꯑꯣꯅꯦꯕꯜ CMꯅꯒ ꯉꯁꯥꯏꯒꯤ ꯖꯣꯖꯣꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯒ ꯄꯤꯕꯤꯔꯛꯑꯒ ꯌꯨꯝꯐꯝ ꯑꯃꯒ ꯐꯪꯒꯗꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝꯗ ꯖꯣꯖꯣꯗ ꯀꯩ ꯐꯥꯎꯏ ꯑꯝꯇꯪ ꯑꯍꯥꯟꯕꯗ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄ ꯑꯩꯅ ꯋꯥꯔꯛꯄ ꯃꯌꯥꯝ ꯈꯪꯕꯤꯔꯒ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯦꯝ ꯑꯣꯏꯕꯤꯔꯤꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯌꯨꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯁꯥꯟꯅꯕꯒꯤ ꯑꯋꯥꯕ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯐꯔꯦ ꯍꯥꯏꯗꯤ ꯑꯩ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯋꯥꯈꯜꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯕꯒꯨꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯅ ꯂꯃꯟꯁꯦ ꯁꯤꯡꯕꯒꯤ ꯑꯣꯞꯁꯟ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯦꯗꯜ ꯍꯦꯟꯅ ꯂꯧꯔꯛꯄ ꯇꯥꯏꯇꯜ ꯍꯦꯟꯅ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯊꯝꯃꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯍꯤꯡꯉꯤꯕꯣꯛꯇꯤ ꯑꯩꯅ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯡ ꯑꯣꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯪꯂꯩꯄꯥꯛꯀꯤ ꯐꯤꯔꯥꯟ ꯄꯥꯏꯔꯒ ꯆꯠꯄꯗꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯗꯁꯨ ꯄꯥꯏꯕꯕꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯑꯣꯏꯁꯨ ꯑꯩꯅ ꯉꯝꯅꯕ ꯑꯩꯒꯤ ꯉꯝꯅꯕ ꯁꯛꯇꯤꯗꯗꯤ ꯑꯩ ꯐꯤꯔꯥꯟꯗꯣ ꯄꯥꯏꯔꯒ ꯑꯩ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯁꯛ ꯇꯥꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯖꯣꯖꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯣꯖꯣꯅꯁꯨ ꯃꯔꯤ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯦ ꯑꯗꯣ ꯖꯣꯖꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯁꯤ ꯍꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯟꯃꯤꯟꯅꯈꯤꯕꯅꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯌꯦꯡꯁꯦ ꯖꯣꯖꯣꯒꯤ ꯁꯨꯃꯥꯏꯅ ꯖꯣꯖꯣꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯣꯇꯦꯜꯗꯣ ꯁꯤꯡꯖꯃꯩ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯇꯣꯔꯕꯥꯟꯗ ꯂꯩꯕ ꯁꯤꯗꯣꯒꯤ ꯂꯝꯄꯥꯛꯁꯤꯗ ꯇꯧꯁꯤ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯁꯦꯡꯅ ꯇꯝꯕꯤꯌꯨꯅꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯨꯝꯗꯩ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯌꯥꯝꯕ ꯗꯥꯗꯣꯡꯖꯦꯟꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯤꯀꯔ ꯅꯞꯅꯦꯅ ꯍꯥꯏꯔꯛꯄ ꯁ꯭ꯇꯤꯀꯔ ꯃꯌꯥꯝ ꯑꯝꯇ ꯍꯣꯏ ꯌꯦꯡꯍꯜꯂꯣ ꯒꯥꯔꯤ ꯃꯆꯥꯅ ꯀꯔꯝꯕꯅꯣ ꯑꯆꯧꯕꯅ ꯀꯔꯝꯕꯅꯣ ꯁꯤꯁꯤꯅ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯆꯧꯕꯁꯤꯅ ꯃꯃꯥꯡꯗ ꯅꯞꯄꯒꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯅꯤꯡꯗ ꯅꯞꯄ ꯑꯗꯨꯒ ꯁꯤꯅ ꯃꯃꯥꯡ ꯅꯞꯄꯒꯅ ꯁꯤꯗ ꯃꯅꯤꯡꯗ ꯅꯞꯄ ꯍꯣꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯗꯤ ꯅꯞꯅꯗꯦꯀꯣ ꯁꯤꯅ ꯃꯆꯥꯒꯤꯅꯦꯕ ꯃꯌꯥꯝ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯄꯤꯌꯣ ꯑꯩ ꯏꯁꯥꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯖꯔꯝꯒꯦ ꯄꯨꯡ 7:30ꯗꯒꯤ ꯍꯧꯗꯣꯏꯅꯦ ꯑꯩꯒꯁꯨ ꯊꯦꯡꯅꯕ ꯐꯪꯗꯕ ꯎꯅꯕ ꯐꯪꯗꯕ ꯃꯌꯥꯝ ꯋꯥꯔꯧꯕ ꯂꯩꯕꯁꯤꯡꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯊꯦꯡꯅꯔꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯪꯗꯕ ꯄꯨꯟꯕ ꯊꯦꯡꯅꯍꯧꯗꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯄ꯭ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤꯗ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯆꯧꯕ ꯁꯦꯝꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯃꯇꯝ ꯀꯌꯥꯏ ꯃꯃꯥꯡꯗꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤꯀꯣ ꯁꯤꯒꯤꯁꯤꯃꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯅꯦ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯟ ꯄꯥꯏꯔꯨꯕ ꯃꯅꯤꯄꯨꯔꯒꯤꯕꯨ ꯁꯛ ꯇꯥꯛꯎꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯍꯦꯟꯅ ꯌꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯄ꯭ꯔꯃꯣꯠ ꯇꯧꯅꯤꯡꯕ ꯄꯣꯛꯑꯦ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯁ꯭ꯇꯤꯀꯔ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯩꯒꯤ ꯂꯩꯔꯝꯗꯕ ꯌꯨꯝ ꯄꯥꯕꯨꯡꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩꯅꯁꯨ ꯄꯥꯕꯨꯡꯗ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯊꯕꯛ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯨꯕꯁꯨ ꯀꯔꯤꯝ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯑꯩꯒꯤ
ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯗꯤ ꯑꯩꯕꯨ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯔꯦ ꯑꯗꯣ ꯍꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯪꯗ꯭ꯔꯦ ꯁꯤ.ꯑꯦꯝ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝ ꯁꯥꯔ ꯕꯤꯔꯦꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯖꯣꯖꯣꯒꯤ ꯍꯣꯏ ꯑꯥꯏꯗꯤꯌꯥꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯣꯏ ꯇꯧꯖꯒꯦ ꯍꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯌꯦꯡꯒꯤ ꯍꯣꯇꯦꯜ ꯐꯝꯕꯒꯤ ꯋꯥꯔꯤꯗꯣ ꯍꯣꯏ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯍꯥꯏꯕꯗꯤ ꯊꯝꯕꯤꯌꯨꯅꯦ ꯑꯩꯗꯣ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯄꯥꯕꯨꯡꯒꯤ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄꯩꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯧꯕ ꯇꯟꯁꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯂꯥꯛꯑꯒ ꯁꯨꯇꯤꯒ ꯂꯥꯛꯑꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯍꯌꯦꯡꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯝꯇ ꯍꯌꯦꯡꯗꯤ ꯑꯣꯐꯔꯅꯦ ꯑꯗꯨꯝ ꯑꯩ ꯐ꯭ꯔꯤꯗ ꯐ꯭ꯔꯤꯗ ꯇꯟ ꯀꯦꯖꯤ 30 ꯃꯨꯛꯇꯤ ꯇꯣꯠꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯦꯁ ꯉꯟꯇꯥꯅ ꯂꯥꯛꯄꯤꯍꯧꯔꯣ ꯑꯗꯨꯒ ꯃꯊꯦꯜꯗꯤ ꯀꯩ ꯐꯪꯍꯧꯗꯦ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗ ꯍꯌꯦꯡꯗꯤ ꯑꯣꯐꯔ ꯑꯣꯏꯅ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯒꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯤ ꯑꯣꯏꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯦ ꯄꯤꯊꯣꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯉꯝꯃꯒꯦꯅ ꯑꯗꯣ ꯖꯣꯖꯣꯒꯤ ꯌꯨꯝꯗ ꯉꯁꯥꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯐꯤꯋꯥꯡꯕꯝ ꯂꯩꯀꯥꯏꯗ ꯍꯥꯎꯅ ꯑꯩꯈꯣꯏꯅ ꯆꯥꯖꯔꯛꯄ ꯇꯟꯗꯣ ꯍꯌꯦꯡꯗꯤ ꯃꯐꯝꯁꯦ ꯁꯤꯗ ꯆꯥꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ 360ꯅ ꯊꯥꯗꯣꯛꯄꯗ ꯇꯟ ꯆꯥꯕ ꯐꯪꯍꯧꯗꯕ ꯅꯪꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯦꯡꯕꯗꯤ ꯂꯥꯞꯄꯅ ꯑꯩꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯏ ꯂꯥꯛꯇꯕꯁꯨ ꯃꯌꯥꯝ ꯍꯣꯏ ꯌꯥꯎꯔꯤꯅꯤꯀꯣ ꯂꯥꯞꯄꯒꯤ ꯈꯜꯂꯒ ꯏꯝꯐꯥꯜꯗ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯒ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡꯗ ꯂꯥꯛꯄꯗ ꯅꯪꯍꯧꯗꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯆꯥꯕ ꯊꯦꯡꯅꯍꯧꯗꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯁꯤꯡꯖꯃꯩ ꯁꯤꯒꯤ ꯃꯐꯝꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯥꯄꯝ ꯂꯩꯀꯥꯏ ꯁꯥꯄꯝ ꯇꯣꯔꯕꯥꯟ ꯂꯩꯀꯥꯏꯒꯤ ꯁꯤꯒꯤ ꯇꯨꯔꯦꯟ ꯋꯥꯡꯕꯒꯤ ꯂꯝꯄꯥꯛꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯦꯟꯅ ꯍꯦꯟꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯍꯦꯟꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯑꯩꯁꯨ ꯍꯦꯟꯅ ꯊꯧꯅꯥꯗꯣ ꯉꯁꯤꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯌꯥ ꯀꯟꯅꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯔꯥꯎꯕ ꯋꯥꯈꯜ ꯄꯣꯛꯎꯗꯦꯕ ꯉꯁꯤꯗꯤ ꯏꯁꯥꯅ ꯁꯥꯏꯟ ꯇꯧꯔꯒ ꯈꯨꯠꯁꯤꯟꯅꯕꯗ ꯑꯩꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯞꯄ ꯌꯥꯝ ꯏꯀꯥꯏꯕ ꯅꯨꯄꯤꯅꯦꯕ ꯑꯗꯨꯝ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯑꯗꯣ ꯉꯁꯥꯏꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯑꯗꯨꯝ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯥꯁꯦ ꯂꯝ ꯂꯩꯇꯕꯒꯤꯒ ꯑꯩ ꯁꯥꯟꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯗꯕꯁꯦ ꯁꯤꯒꯤ ꯃꯥꯁꯦ ꯇꯁꯦꯡꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦꯕ ꯑꯗꯣ ꯉꯁꯥꯏꯁꯦ ꯁꯨꯝ ꯃꯣꯏ ꯂꯥꯛꯄ ꯈꯣꯠꯇꯧꯕꯗꯣ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥꯁꯦ ꯀꯞꯄ ꯍꯩꯇꯕꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝ ꯃꯄꯤꯒ ꯏꯔꯥꯒ ꯆꯤꯜꯂꯛꯄꯗ ꯑꯩꯁꯦ ꯃꯥ ꯌꯦꯡꯉꯒ ꯑꯩ ꯑꯣꯏꯅ ꯀꯞꯈ꯭ꯔꯦ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯃꯃꯥꯒ ꯕꯕꯥꯒꯗꯣ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯉꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯅ ꯄꯤꯕꯤꯕꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯂꯣꯏꯅ ꯄꯥꯕꯨꯡꯗ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯑꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯖꯣꯖꯣꯗ ꯌꯥꯝ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯖꯒꯦ ꯁꯦꯡꯅ ꯈꯨꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯃꯥꯡꯗ ꯖꯣꯖꯣꯅ MMA ꯐꯥꯏꯠꯇ ꯌꯥꯝ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯐꯥꯏꯠ ꯑꯃ ꯊꯣꯏꯗꯅ ꯀꯥꯗꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯈꯤꯕ ꯑꯗꯨꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕ ꯅꯨꯡꯉꯥꯏꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯋꯦꯠ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯦꯡꯅ ꯑꯝꯇꯪ ꯇꯝꯕꯤꯌꯨ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯁꯤꯅ ꯍꯦꯟ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯗꯤ ꯃꯨꯊꯠꯂꯁꯨ ꯀꯣꯔꯔꯣꯏꯗꯕꯅꯦꯕ ꯍꯣꯏ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯗꯕ ꯑꯗꯨꯝ ꯑꯩꯅ ꯁꯤꯕꯨꯛꯇ ꯂꯩꯍꯧꯔꯗꯕ ꯃꯤꯡꯆꯠ ꯑꯃꯅꯤ ꯃꯃꯤꯡ ꯑꯃꯅꯤ ꯑꯗꯒꯤ ꯍꯌꯦꯡ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕ ꯍꯥꯏꯁꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯅꯦꯕꯜ ꯁꯨꯃꯥꯏꯅ ꯁꯤꯅꯤꯀꯣ ꯂꯩꯈꯤꯕꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯄꯥꯕꯨꯡ ꯁꯦꯝꯁꯦ ꯑꯗꯨꯝ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯄꯤꯕꯤꯈꯤꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯌꯨꯠꯁꯤꯡꯁꯨ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯖꯣꯖꯣꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯍꯦꯟꯅ ꯊꯧꯅꯥꯗꯣ ꯄꯥꯕꯨꯡ ꯁꯦꯝꯅ ꯍꯦꯟꯅ ꯄꯤꯕꯤꯔꯝꯃꯦꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯦꯡꯉꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯊꯦꯡꯅꯀꯥꯟꯗ ꯖꯣꯖꯣꯒꯤ ꯐꯨꯅꯕ ꯌꯦꯡꯒꯦ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯑꯉꯥꯡ ꯄꯤꯛꯈ꯭ꯔꯕ ꯆꯍꯤ 3ꯕꯨ ꯀꯞꯄꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯑꯩꯒꯤ ꯄꯣꯁ ꯇꯧꯔ ꯃꯃꯥꯗ ꯐꯨꯕꯒ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯣ ꯍꯣꯏ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯒ ꯄꯥꯕꯨꯡ ꯁꯦꯝꯅ ꯑꯉꯥꯡ ꯌꯨꯠꯁꯤꯡꯗꯁꯨ ꯊꯧꯅꯥ ꯄꯤꯕꯤꯕꯗꯣ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯗꯁꯨ ꯍꯣꯠꯅꯔꯒ ꯁꯤ ꯐꯪꯉꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯤꯝꯁꯦ ꯄꯥꯕꯨꯡꯅ ꯌꯥꯝ ꯊꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯤꯕꯤꯌꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯣꯖꯣꯒ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯖꯣꯖꯣ ꯃꯅꯤꯡꯗ ꯏꯔꯤꯕ ꯐ꯭ꯂꯦꯛꯁꯇ ꯊꯦꯠꯂꯤꯕꯁꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯄꯥꯃꯤꯟꯅꯁꯤꯀꯣ ꯍꯌꯦꯡ ꯃꯔꯨꯑꯣꯏꯅ ꯃꯥꯂꯦꯝ ꯄꯥꯐꯜ ꯊꯦꯠꯄꯤꯕ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯃꯗꯤ ꯃꯆꯨ ꯇꯌꯦꯛꯀꯤ ꯐꯤꯔꯥꯜ ꯊꯦꯠꯄꯤꯕ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯕꯤꯒꯗꯕ ꯇꯉꯥꯏꯐꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯇꯉꯥꯏꯐꯗꯅ ꯏꯟꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯑꯩꯈꯣই ꯄꯥꯖꯔꯝꯒꯦ ꯖꯣꯖꯣꯁꯨ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯃꯌꯥꯝ ꯄꯥꯊꯣꯛꯆꯒꯦꯀꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯊꯥꯖꯕꯤꯕ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ
ngasigi gari da sticker napchabagi thorom asiga mai lenana thamjage masi ekhoi punna inminasi haina ahano maktada mayam bondoluk chaba wa hayamaga loina thambiri loina ahano point thambiri se traffic signal follow tawminasi haida maroina sigi malem pafal ne aduga salai tare ki koi sticker na piri bachin law singna traffic signal follow tawminasi haibasima mayam da koi nolokna thamjari traffic signal hai saisa mayam koi traffic police na koi thambiba maroiba gesture sing haida lepo haga lepiba thawro haga thawbi mayam sing si tangai fadana follow tawminasi haibagi ahanba message sama pibiri ani subada aikhoina kaithel dagi pot leiba chatpa matamda miyamda yet kadaba mawongda gari kham jillaga pot leibidaba mafam chana khambiraga pot leibiba hai lambi mayai da khamjillaga mayam pot lei taragadi mayam gari duna maram oiraga atai tai mafam da lakpa gari sing apanba oiga doine traffic jam thokkadoine duna gari sing se khatang laptakna mafam chana khambiraga pot leibi si haibani ko koigi chatnabi da mayam khoi phadigom lupa taragi leige haiga su phadigom makhong du gari se khamjal lei ta leibugum adum bai chatnabi si yari mankhai tobiranu haibibani ko mathangi point da kesu natabada muknaraga ahanba tanabagi lambi akoigi thingjan minaba ahan akon ya yengnaraga akoi masel gari thominaba mayam gari thomatamda anam tanaba haitai mayam yangba tanaba mana yanggre aina yangda yadi haibi wakhal sima thadok minaraga koi masel yan tana yumda koi tek takai da yongminaba haibasigi wakhalonda ni ko mathangi point pibiri base mathangi point ta mayam chingya tamya da koiba hakchang sajel tawbana khoigi hakchang sajel tawba chingba chatpibada chatpiriba singna acha thak isingna chingba acha thak chaba thakpa loiraga mafam chana langthokpiyu aikhoigi lining asibu malem sinma thongna sona hansi afaba thabak afaba wakhalon tana khoi thallaba phurup ama semgat minaduna mipung khudimak sonaba lining ama oihanduna aikhoi khudingi ithaudang oiminaduna aikhoi punna yai faminarasi haiba yam maru oiba point amasu mayam hapli ko mayam chatpa matamda picnic chatpa matamda hoisi december si osale jo picnic chatna ra ani na mayam na picnic chala khoma tam sai sa khoi charaga thaga khundokpi khotokpi si yam kan taweba jo gi mai kai de mayam satang haibi une luna na khundokpi dabida khatang care lauraga khatang section na khoi amona kai sing jo mafam chana pai birambado adui wari dong yam tang thambi une chai khaibi chatna bi dum lei ba picnic haisidi dum kainoma tor kainoma harau baise dum chatnai dana ada cha taraga su mafam chana mai thadokpra natra mafam chana plastic amda hapiramaga lairamiba lamdigi dustbin da oisu phadana mafam chana thambiram tardi manipur se hena chakhatne manipur se samna ha da khoigi jojo fight yengbodo oita asu khoi boat ta program ama yengbo ita asu chagana cinema hall da program yeng ta asu numile ma khu thadarambi adai di sumalila program to matam da hausi to matam da plap chai khai bi se tawri ko ado mayam ru su awareness pi ba point ama oiga doini si se ba mayam puna wakhan ta bina si hai bi bani maroi na mathangi da mayam note ta thambi di ko sticker extra hangbi da ba mayam lakpi matam da adongi gari do ado dang na pi auto extra hangbi ganu haijabani ko purakliba gari khuding mak sticker napchagani mayam gari lai khuding mak napnabagi adumba preparation tawjari adubu ahen ba extra loge yumda napcharuge haibi ganu napigadaba khuding na gari puraga lakpiyu tawjari ba akhoi busu nungsibiyu ekai khonabiyu haidana mayam tangai fadaba rule ama thambiri mayam gari laktaba ai yumda gari lehore thobi nami lehodre haibagum ching basi yum excuse mayama hayeng se lakadoina yarim khai sisima tawbidana bana hojiktai hona mayam laukthokchabani mathangda India is a land of unity with diversity. We the Meiteis are a part of Manipur and India. We have our own indigenous religion and culture. We love to cultivate our own religion and culture. People who are not adhered to our religion group also let's praise each other as well. We all make our beautiful garden India with each of our varied identities. Mayam koi masel amana ama dharma gi ming da ko koi amala masel yeng thina bai mohota amana masel respect tawnaraga nungsi chana na hingmina si haibai wakhalon doni ko let's make our state a united state that follows strictly our laws, rules and customs and become one of the most peaceful and developed states in India. Let's start from me and from today itself. Mayam koi India da pibiriba lengana thambiriba law sing punna ngak minasi rule sing punna ngak minasi chatnabi sing punna ngak minasi ngak pagaloina na India da is the one of the most developed oiba state ki manungda koi Manipur su ehan minarasi haibani ko dunga si dagi isa dagi hodok la si haibani ko mayam message da pibiri se aduga maroina hayengi program si pangthok kadori basi iron gym singjamai sapam laikai na singjamai 3 siga coordinate tawraga pangthok chabani haiba wafam sima mayang efam da phongdok chari loina joso loisalakpada Manipur myam da message sadang thambiyo ngasi thorom siga mai lena na ngasi habdi hayeng pangthok kadoriba thorom siga mai lena mayam do su baton hai tare na invitation hayeng matam cha lakpiyu pung kya de hogodoino kya bologidoino haibi wari ma thamaga loisanse hayeng pangthok toriba haiti program Manipur gi de yamna
ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯆꯤꯡꯈꯠꯁꯤ ꯍꯥꯏꯕꯒꯤ ꯊꯤꯝꯗꯅꯤꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯤꯌꯣ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯉꯟꯇꯥꯅ ꯃꯌꯥꯝꯕꯨ ꯉꯥꯏꯖꯔꯝꯒꯦ ꯃꯌꯥꯝꯒꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯔꯦꯗꯤ ꯇꯧ ꯂꯩꯔꯝꯗꯣꯏ ꯃꯌꯥꯝꯒꯤꯁꯨ ꯇꯟꯒ ꯇꯟ ꯅꯨꯡ ꯄꯨꯔꯥ ꯐꯖꯅ ꯑꯣꯐꯔ ꯂꯩꯔꯦ ꯍꯌꯦꯡ ꯍꯣꯏ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯄꯨꯡ ꯁꯦꯝꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯂꯝ ꯄꯤꯕꯤꯕꯒꯤꯀꯣ ꯑꯗꯨꯒ ꯍꯧꯕꯁꯦ ꯄꯨꯡ 7ꯗꯒꯤꯗꯤ ꯑꯗꯨꯝ 7ꯗꯒꯤꯗꯤ ꯍꯧꯔꯒ 7:30ꯗꯒꯤꯗꯤ ꯁ꯭ꯇꯤꯀꯔ ꯅꯞꯄ ꯍꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯁꯤꯅ 9-10 ꯑꯗꯥꯏꯗꯗꯤ ꯂꯣꯏꯁꯤꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯄꯨꯡ ꯂꯣꯏꯁꯟꯕꯁꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯟꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯗ ꯉꯁꯥꯏꯁꯨ ꯍꯥꯏꯕꯗꯣ ꯁ꯭ꯇꯤꯀꯔ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯂꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯑꯦꯛꯁꯇ꯭ꯔꯥꯗꯣ ꯍꯥꯏꯕꯤꯒꯅꯨ ꯑꯗꯣ ꯖꯣꯖꯣꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯨ ꯖꯣꯖꯣ ꯅꯪ ꯂꯩꯕꯅꯤꯅ ꯍꯣꯏ ꯁ꯭ꯇꯤꯀꯔ ꯍꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ ꯑꯗꯣ ꯀꯥꯏꯅꯒꯗꯣ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ꯒꯥꯔꯤꯗꯣ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯁ꯭ꯇꯤꯀꯔꯗꯨꯁꯨ ꯑꯩꯅꯅꯦ ꯅꯞꯇꯣꯏꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯂꯞ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯟꯇꯥꯅ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯒ ꯃꯣꯔꯅꯤꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅꯁꯨ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯍꯟꯃꯤꯟꯅꯁꯤ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩ ꯁꯤꯛꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯑꯥꯏꯔꯟ ꯖꯤꯝ ꯁꯤꯡꯖꯃꯩꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯁꯤꯡꯃꯩ ꯁꯤꯛꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯌꯦꯡ ꯄꯨꯡ 8:30ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯅ ꯒꯥꯔꯤ ꯄꯨꯕꯤꯔꯛꯏꯈꯩ ꯅꯞꯇ꯭ꯔꯣꯕꯅꯤꯀꯣ ꯍꯌꯦꯡꯁꯤꯃꯗꯤ ꯃꯥꯂꯦꯝ ꯄꯥꯐꯜꯅꯦ ꯑꯗꯨꯒ ꯃꯆꯨ 8ꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯀꯔꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯅꯞꯇ꯭ꯔꯣꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯌꯨ ꯂꯣꯏꯅ ꯁꯤꯡꯖꯃꯩ ꯁꯤꯛꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ